ꯃꯌꯥꯝ ꯑꯗꯨꯗꯤ ꯎꯇꯤ ꯊꯣꯡꯕꯒ ꯎꯁꯣꯏ ꯏꯔꯣꯟꯕꯒ ꯄꯞꯗꯥ ꯉꯥ ꯐ꯭ꯔꯥꯏꯒ ꯅꯩꯊꯔꯒꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ꯫ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯨ ꯕ꯭ꯂꯣꯛꯁꯦ ꯁꯤꯗꯒꯤ ꯍꯧꯔꯦ, ꯂꯥꯏ ꯈꯨꯔꯨꯝꯕꯁꯤꯗꯒꯤ ꯑꯩꯒꯤ ꯇꯨꯂꯁꯤꯕꯣꯡꯁꯤꯗꯒꯤ ꯍꯧꯔꯦ꯫ ꯃꯌꯥꯝ ꯉꯁꯤꯗꯤ ꯂꯩꯁꯨ ꯀꯩꯅꯣ ꯇꯧꯗꯅ ꯐꯪꯍꯧꯗꯗꯅ ꯍꯩꯔꯨꯛꯁꯨ ꯀꯠꯍꯧꯗ꯭ꯔꯦ, ꯂꯩꯁꯨ ꯀꯠꯇ꯭ꯔꯦ꯫ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤꯗꯒꯤ ꯍꯧꯔꯦ꯫ ꯃꯌꯥꯝ ꯉꯁꯤꯗꯤꯅꯦ ꯃꯣꯇꯣꯔ ꯎꯇꯤ ꯑꯣꯏꯅ ꯇꯧꯔꯅꯤ ꯉꯁꯤꯗꯤ꯫ ꯑꯗꯨꯅ ꯑꯩ ꯃꯣꯇꯣꯔ ꯎꯇꯤꯁꯦ ꯇꯧꯒꯦꯅꯅꯦ ꯉꯔꯥꯡ ꯇꯤꯡꯉꯝꯃꯦꯕꯀꯣ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯒꯤ ꯃꯣꯇꯣꯔ ꯎꯇꯤꯅꯤꯁꯦ꯫ ꯑꯗꯣ ꯑꯩꯅꯦ ꯀꯩꯅꯣ ꯇꯧꯅꯤ, ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯝ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩꯅꯦ ꯏꯔꯨ ꯊꯣꯛꯄ ꯈꯣꯠꯄ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦꯕꯀꯣ꯫ ꯑꯗꯒꯤ ꯑꯩꯅꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯀꯧꯔꯛꯑꯦꯕ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕꯒꯤꯅꯦ, ꯃꯣꯏ ꯌꯨꯝ ꯀꯩꯅꯣ ꯖꯇ꯭ꯔꯥ ꯑꯃ ꯍꯨꯟꯒꯅꯤ ꯑꯗꯨꯗꯨꯒꯤ ꯂꯥꯛꯑꯣ ꯑꯣꯏꯅꯅꯦ ꯀꯧꯔꯛꯑꯦ꯫ ꯑꯩꯈꯣꯏ ꯃꯄꯥꯗꯤ ꯆꯠꯈ꯭ꯔꯦ, ꯑꯗꯨꯗꯨꯅ ꯑꯩ ꯑꯃꯨꯛ ꯆꯠꯀꯦꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯩ ꯍꯜꯂꯛꯑꯒ ꯑꯩꯅ ꯀꯩꯅꯣꯁꯦ ꯍꯦꯟꯖꯥꯡꯁꯦ ꯊꯣꯡꯉꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯩꯅꯣ ꯇꯧꯔꯅꯤ, ꯍꯧꯖꯤꯛ ꯑꯩ ꯀꯩꯅꯣ ꯆꯠꯂꯨꯈꯤꯒꯦ, ꯀꯩꯅꯣꯗ ꯌꯨꯝ ꯖꯇ꯭ꯔꯥ ꯍꯨꯟꯕꯒꯤꯗꯣ ꯉꯥꯏꯍꯥꯛ ꯆꯠꯂꯨꯈꯤꯒꯦ ꯃꯌꯥꯝ꯫ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯃꯤꯠꯁꯦ ꯈꯔꯗꯤ ꯌꯦꯛꯁꯜꯂꯛꯑꯦ, ꯀꯥꯖꯣꯜꯁꯦ ꯑꯗꯣ ꯀꯩꯗꯧꯕ ꯈꯪꯗꯦ꯫ ꯑꯗꯣ ꯍꯥꯏꯐꯦꯠ ꯃꯤꯠꯁꯦ ꯀꯩꯅꯣꯝ ꯇꯧꯅ ꯇꯧꯔꯤꯁꯦ ꯎꯕ, ꯀꯥꯖꯣꯜꯁꯦ ꯑꯗꯨꯝ ꯌꯦꯛꯇ꯭ꯔꯒꯗꯤꯅꯦ ꯐꯖꯗꯦꯕꯀꯣ꯫ ꯑꯗꯩꯗꯤ ꯃꯤꯠꯁꯦ ꯏꯆꯝ ꯆꯝꯅ ꯎꯕꯗꯨꯗꯅꯦ ꯑꯩꯅ ꯀꯥꯖꯜꯁꯦ ꯈꯔ ꯌꯦꯛꯁꯜꯂꯦ꯫ ꯀꯥꯖꯜꯁꯦ ꯌꯦꯛꯁꯜꯂꯃꯤꯅ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯈꯪꯗ꯭ꯔꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯛ ꯆꯤꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯥꯈꯠꯇꯅ ꯂꯩꯔꯦ꯫ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯌꯨꯝ ꯀꯩꯅꯣ ꯖꯇ꯭ꯔꯥ ꯍꯨꯟꯕꯗꯣ ꯆꯠꯂꯨꯈꯤꯒꯦ ꯃꯌꯥꯝ꯫ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯆꯠꯂꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯐꯖꯕꯁꯤꯗ꯫ ꯑꯥꯗꯗꯤ ꯎꯠꯂꯛꯑꯣꯏꯗ, ꯑꯥꯗꯗꯤ ꯖꯇ꯭ꯔꯥ ꯍꯨꯟꯕꯅꯤꯅꯅꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦ, ꯈꯪꯗꯦ ꯎꯠꯂꯔꯣꯏꯒꯦ꯫ ꯑꯗꯣ ꯌꯦꯡꯒꯦ, ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯐꯖꯕꯅꯦ ꯃꯌꯥꯝ ꯌꯦꯡꯕꯗꯅꯦ꯫ ꯑꯗꯩ ꯅꯥꯀꯟꯁꯦ ꯑꯗꯨꯝ ꯀꯩꯅꯣꯅꯦꯗ ꯇꯧꯕꯅꯤꯅꯅꯦ, ꯋꯥꯜ ꯈꯥꯕꯅꯤꯅꯅꯦ, ꯐꯖ ꯐꯖꯕ ꯋꯥꯜꯁꯦ ꯈꯥꯖꯤꯟꯕꯅꯤꯅꯅꯦ ꯐꯖꯩꯌꯦꯕ꯫ ꯑꯗꯨꯅꯤ ꯐꯖꯕꯅꯤ ꯃꯌꯥꯝ꯫ ꯑꯩ ꯃꯦꯟ ꯔꯣꯗꯁꯦ ꯌꯥꯝ ꯍꯥꯏꯗꯤ ꯂꯥꯞꯇꯦꯕꯀꯣ ꯌꯨꯝꯗꯒꯤ꯫ ꯑꯗꯣ ꯁꯤ ꯌꯦꯡꯉꯣ, ꯁꯤ ꯃꯦꯟ ꯔꯣꯗꯇꯣ ꯂꯩꯔꯦꯕ꯫ ꯃꯍꯥꯗꯦꯕ ꯎꯍꯟꯒꯦ ꯑꯝꯇ, ꯑꯩꯈꯣꯏꯒꯤꯁꯦ ꯕꯒꯥꯄ꯭ꯔꯥꯁꯤꯒꯤ ꯃꯍꯥꯗꯦꯕꯅꯦꯕꯀꯣ ꯁꯤꯁꯦ꯫ ꯑꯁꯤꯁꯦ ꯑꯝꯇ ꯌꯦꯡꯁꯤ꯫ ꯁꯤ ꯃꯍꯥꯗꯦꯕꯁꯦ ꯌꯦꯡꯉꯣ, ꯃꯅꯨꯡꯗꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯩ, ꯌꯥꯝ ꯆꯥꯎꯅ꯫ ꯉꯁꯤꯗꯤ ꯐ꯭ꯔꯥꯏꯗꯦꯅꯤ ꯍꯥꯡꯉꯝꯗ꯭ꯔꯦ, ꯁꯤ ꯍꯥꯡꯉꯝꯗ꯭ꯔꯦ ꯉꯁꯤ꯫ ꯑꯗꯒꯤ ꯃꯥꯒꯤ ꯒꯦꯠꯁꯦ ꯁꯤ ꯂꯩꯔꯦ, ꯌꯦꯡꯉꯣ ꯃꯌꯥꯝ ꯐꯖꯕꯅꯤ꯫ ꯁꯤ ꯃꯍꯥꯗꯦꯕ ꯑꯩꯈꯣꯏꯒꯤ ꯕꯒꯥꯄ꯭ꯔꯥꯁꯤꯒꯤ ꯃꯍꯥꯗꯦꯕ ꯁꯤꯕ ꯃꯟꯗꯤꯔ ꯑꯆꯧꯕꯅꯦꯕꯀꯣ꯫ ꯁꯤꯕ ꯃꯟꯗꯤꯔ ꯍꯥꯏꯔꯒ ꯈꯪꯉꯦꯕ ꯑꯩꯈꯣꯏ ꯁꯤꯁꯦ, ꯁꯤꯕ ꯃꯟꯗꯤꯔ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯪꯉꯦꯕꯀꯣ꯫ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯜꯂꯛꯑꯦ, ꯍꯜꯂꯛꯄꯗ ꯁꯤ ꯉꯥꯁꯦ ꯂꯧꯔꯛꯑꯦ, ꯄꯞꯗꯥ ꯉꯥꯁꯦ ꯁꯤ ꯂꯧꯔꯛꯑꯦ꯫ ꯁꯤꯁꯦ ꯐ꯭ꯔꯥꯏ ꯇꯧꯔꯒ ꯆꯥꯔꯅꯤ, ꯎꯇꯤꯗꯣ ꯇꯧꯔꯒ ꯎꯁꯣꯏ ꯑꯃ ꯏꯔꯣꯜꯂꯅꯤ꯫ ꯑꯩꯅ ꯕꯣꯔꯥ ꯍꯧꯒꯦꯅ ꯈꯜꯂꯝꯕꯅꯦꯕꯀꯣ, ꯕꯣꯔꯥꯗꯣ ꯍꯧꯔꯔꯣꯏ, ꯁꯤꯁꯦ ꯑꯣꯏꯅꯅꯦ, ꯁꯤꯁꯦ ꯑꯣꯏꯅ ꯉꯧꯔꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩ ꯃꯟꯈꯤꯒꯦꯀꯣ ꯁꯤꯁꯦ, ꯑꯗꯨꯗꯨꯔꯒ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ꯫ ꯎꯇꯤꯁꯦ ꯃꯣꯇꯣꯔꯅꯤꯅꯅꯦ, ꯁꯤꯁꯨ ꯎꯁꯣꯏ ꯈꯤꯇꯪ ꯊꯥꯛꯑꯦ, ꯌꯥꯝ ꯊꯥꯛꯇ꯭ꯔꯦ꯫ ꯑꯗꯒꯤ ꯁꯤꯗꯅ ꯉꯥꯁꯦ ꯉꯧꯔꯒꯦ, ꯁꯤ ꯉꯥꯁꯦ ꯉꯧꯔꯒꯦ ꯀꯣ꯫ ꯇꯦꯖꯄꯇꯥꯅꯦ, ꯄꯥꯁꯄꯣꯔꯟꯁꯦ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯄꯦ꯫ ꯑꯗꯒꯤ ꯁꯤ ꯂꯩꯔꯦ ꯌꯦꯅꯝꯅ ꯈꯔ ꯌꯥꯝꯃꯜꯂꯦ꯫
ꯊꯥꯡꯒꯠꯂ ꯍꯩꯖꯤꯜꯂꯒꯦꯀꯣ ꯉꯥ ꯉꯧꯔꯦ ꯃꯌꯥꯝꯁꯤꯗ ꯍꯣꯔꯦꯟ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯑꯗꯒꯤ ꯎꯇꯤꯗꯨꯅ ꯈꯔ ꯁꯣꯛꯍꯜꯂꯦ ꯁꯣꯛ ꯇꯧꯔꯒ ꯈꯔ ꯁꯣꯛ ꯇꯧꯍꯜꯂꯦ ꯑꯗꯨꯒ ꯐꯨꯠꯂꯤ ꯃꯆꯜ ꯂꯣꯏ ꯊꯥꯛ ꯂꯣꯏꯔꯦ ꯎꯁꯣꯏ ꯏꯔꯣꯟꯕꯒꯤꯗꯨꯅ ꯁꯤꯗ ꯃꯣꯇꯣꯔꯗꯣ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ ꯎꯁꯣꯏ ꯂꯩꯔꯦ ꯁꯤꯁꯦ ꯃꯍꯤꯁꯦ ꯑꯩ ꯁꯨꯝꯗꯣꯛꯇꯣꯏꯅꯦꯕꯀꯣ ꯀꯪꯅꯗ ꯁꯨꯝꯗꯣꯛꯑꯒ ꯃꯦꯠꯇꯣꯏꯅꯤ ꯃꯌꯥꯝ ꯂꯩꯔꯦ ꯈꯤꯖꯤꯟꯅꯩ ꯈꯔ ꯂꯩꯔꯦ ꯎꯁꯣꯏ ꯂꯣꯏ ꯂꯣꯏꯔꯒ ꯎꯅꯍꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯎꯁꯣꯏ ꯏꯔꯣꯟꯕꯁꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯎꯁꯣꯏꯁꯦ ꯑꯩ ꯈꯨꯠꯅ ꯅꯩꯊꯗꯣꯔꯕꯅꯤ ꯈꯨꯠꯅ ꯅꯩꯊꯕꯅ ꯍꯦꯜꯂꯤ ꯍꯥꯎꯕ ꯆꯥꯕꯗꯅꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯎꯁꯣꯏ ꯏꯔꯣꯟꯕꯁꯦ ꯁꯥꯊꯤꯅꯁꯨ ꯍꯥꯎꯔꯝꯃꯦ ꯑꯩꯅꯅꯦ ꯑꯩ ꯚꯣꯏꯁ ꯍꯥꯞꯄꯤꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯇꯤꯚꯤ ꯊꯥꯏꯌꯦꯕꯀꯣ ꯑꯩꯅ ꯎꯁꯣꯏ ꯏꯔꯣꯟꯕ ꯃꯇꯝꯁꯤꯗꯅꯦꯀꯣ ꯑꯗꯨꯗꯒꯤ ꯑꯩꯅꯅꯦ ꯎꯁꯣꯏ ꯏꯔꯣꯟꯕꯁꯤꯒꯤ ꯃꯥꯒꯤ ꯁꯥꯎꯟꯗ ꯀꯩꯅꯣꯁꯦ ꯃꯥꯡꯍꯜꯂꯦꯕꯀꯣ ꯑꯗꯨꯗꯒꯤꯅꯤ ꯑꯩꯅ ꯔꯦꯀꯣꯔꯗꯤꯡ ꯑꯣꯏꯅ ꯍꯥꯞꯆꯜꯂꯤꯁꯦ ꯑꯩꯒꯤ ꯚꯣꯏꯁ ꯁꯥꯎꯟ ꯑꯣꯏꯅ ꯍꯥꯞꯆꯜꯂꯤꯁే ꯑꯗꯣ ꯃꯌꯥꯝ ꯎꯁꯣꯏꯁꯦ ꯍꯥꯎꯕꯗꯤ ꯐꯖꯅ ꯍꯥꯎꯔꯝꯃꯤ ꯎꯇꯤ ꯊꯣꯡꯕꯗꯨꯒ ꯆꯥꯛꯀꯁꯦ ꯐꯖꯅ ꯅꯩꯊꯔꯕꯅꯤ ꯆꯥꯕ Ani apa? Ani ngado. Ani suruh terus. Suruh terus supaya mesti apa bahasa sungai jauh ya, Pak. Kita punya. Oh, ini kita. Tapi kita tahu. Itu tahu jauh. Jadi tahu ini kita pun. Dah tu ngawal ni. Saya sudah wing ah. Makan lagi ya. Ore mayam suironda mayam aigi chakki thalido siga leire suironba uti nga fry do leire mayam adudi chatharagene mayam ko adu mayam ai dukan gi muk thore dukan chatlage na adudi si blog ki dukan chatpagi ni dukan chatlage yemenasi mayam dukan gi chatle hoji dukan chatke na thokle ni na lambi da chali chalu ba chalani ngasi di mayam wa budi wa re ngasi se yamna adune dukan andu chatli ni do anu bigel gi loiraga dukan ge pap loisallaga adagi tholapane ba wai LBG su tawda yade na dukan jaure amuk sichen khomjan gi ge mayam adu loraga pochet jom dharage dukan jaure si mayam se loisan gi ge wai ga sichen gi ge layuna chalage haira mayam agarbati di am lae longning ba mi yaurasu lakpiro yarani सिथगे से से दुकान की थबक से मुझे सिट लेने मैम से तैयार दे लेकिन चाहिए मोबाइल पाई भी टीवी ये बीदरे में टीवी ये बेकार ता लेरे ए सीसीटीवी हापदी कानरकने न थंबने को से
dukaan se ama su yenge ba ai nauban atopane bazar manungda dai dum tawgena maya mai thabak su bo khat loi dukha bo khat loi le adozi customer ku di lagre da hang ba tang ai ri ni na ne ko ado yam yeng la si atai di ular roi da dukan gi se yam na masi gi block ki ni the next day. Kaya may nga sidi nga sabi yadrabani na bora hore hawai su thonge siga leire hawai du na hawai sok to loi re ai cooker ta yam ta to re me siga hawai sok to loi re rok amok ba siga alu ga met lage kobi mana sima kobi mana ta bi machi chimane machi da charage me ya adoni nga saban ba koina nga chadrabani na matam se lenthom khongoi tori jenam june mu cha da bana ne jenam se yam tha pre bora si da kano na tha e kobi mana ta bi jo ne tawre aduni me ya kharani di wana kham ta re asi su channa bi me na tawde ya de tai to be am sa ba thak ko du se dre da kai nai de ai de sama se mate mate de hap cha bani ne block ni na aga papar ga leire sida ko bora ga papar ga leire siga leire amet pado to morok ngor ga me ko bi mana ta bi se ma charage siktana sida kotana charage hoi thong buduna siga leire to adu maya matang sida gi video se lo sanjarage to mathangi anoba video da amu na rasi maya bye bye yam jengche video se lo selakpada matek si maga hapage yengo tekno se yengo ne yumgi apan bani de sini ne pura jum dagi heklaga purei ni lupa jangkhai gi tekno ni yengo kyam yaminu ne bazar da ne sumaina ne paisan ba ma da ne lupa kun jo liba ai se yengo lupa jangkhai gi yamdro mayam yengo ne ai tin ka yole ai jing dukan da ne ba tin ka yole mayam tekno chamina da sila o maya loisalakpada